Yeah. Ashi Yariba Iraisa Sinda Wapam Amata Tamjari Madudi Aikoi Nasi Yamna Toning the Thoudok Ama Angang Sing Makhei recruitment Mari Lenana Kaitema Michat Pada Lambi Google Map ta base Tauroga Chalu Butigi Shoidana Nasi Awapam Tare ashigumba se matung da su tholok pa yabagi chances yam wang lei habasi video sigi pandam ne aikoi hujik loji layada ngasi irang thoiba mafam sing asida map sing se masi manipulate tawbugi yamna tawe habasi matang mayam da khanghaning maduni ai sugunu gi case ta matang thamjage mayam map ta matang yeminase Yeah. adana hujik si khoi uriba ngauba area se tampaki sugunu area ni si langching leire hairiba sing asi hujik hana sida sugunu jawbeng sugunu lamhang sugunu adagi uchan haidana adagi leiramiba mayam sing asa hojikti makhoina sigi posing se sugunu haibadi doin sin naraga chinglomda sangi sing se ching ngaktani adana langching da sida thoe adana langching ai se moina always kono tawu matamda sugunu haibasi nei jawbeng se sugunu se nei adai ucha tampak sugunu se nei sugunu tribal sugunu se nei sida sugunu lamhang hena loina sinaraga sugunu thaba mayam se chinglomda moina loina pukhakhre maram aduna aikhoina google sa sugunu hena tawu matamda akhoi chinglomda chatkhiba yabagi chances yam wangna lei aduna aikhoina sugunu leiba aikhoina karai bhawba masigi problem se chauna thoke bu aikhoi gi online da any pochai chen masida kakching district sugunu haraganda aikhoi se masak khangdram ne chandel haina thadragadi yadram akhoi da any pochai singse khoi sugunu gi 795101 post pin code sinabada yadrabani adagi online da submission tawba online da admission tawba ai isa gi district ki pin code se siznaraga yadrabani chandel haina sinadra aduna hairiba singse makhoina cloud domination tawgibagi bu oiro amogi bu oiro akoina sugunu haibase sijina matamda chandel lomda chinglomda loina chingchin pochima masi akoi masigi problem se thengna duna dum laabne maramasuna aikoi lakching ye point se google map ta base tawraga aikoi lamit to meet mafam ma chatpegi thabok se matam kharadi aikoi thadok se aduna akoi ge physical go iba pot lomda su khoi khara lakse haibase ahanmada ai thamjage physical go iba habadi kaino harakanda aina mafam ma chakadori haidadi akhang mami lamit to meet khang mami ma yaroga phare yawdragadi khatang chingnaba mafam yawre haragadi aina chali mafam se yawrabra chumabra habasi mitai masa asengmani hana khangjaba singsida hanga chapiba asini tawgadaba adi atopa mana hana chatpa mafam akhang ma yarogadi yawre yawdragadi aikhoi thaba ma chathok tringaida imung